Lakhipur online puthok saba megi tang kuntaret irai numit ki Khomjinba Pao tabirasi. Ahanbada maroi Pao. Assamda ising ichawna sokalaba mafam sing koina yengsinabagi damak kendra gi mihut kangbu ama Guwahati da thunglakre. Chahi 18 makhagi National Junior Futsal Championship da maipaklakraba sanaroi singbu taramna okre. Haryana da pangthokadoriba Khelo India Youth Games da saruk yakadaba Assam thang-ta Association gi sanaroi sing Lakhipur thadokre. Mitei lonbu Assam da primary thakta bhai tamba haukiba numit ki ningsing thoram Lakhipur khunau da pangthokadori amasung jiribam gi babukhal changpham gi lambi saruk khara namthakibadagi chathok sasinda awaba mayoknare. Hojik mapung oiba pau tabirase. Assam gi ising ichawna sokalaba mafam sing loinana leiba kinthabagi thodokta amang ata thoklaba mafam sing koina yengsinanabagi damak kendra gi mihut kangbu amang ngarang Guwahati da thungkhre. Mihut kangbu asina ahanba oina ngasi Darang Nagaw Hozai jila ki mafam sing koina chatuna yengsingani. Mihut kangbu asina Kasar jila amadi Dima Hasau jila da makhatana ichawna sokalaba sing yengsingani hairi. Chahi 18 makhagi National Junior Futsal Championship da mai paklaktuna Assam gi mingchat purakhraba sanaroi singbu taramna okre. Haukiba megi tang kundagina kunithoi phawba Madhya Pradesh ki Bhopal da pangthokiba 13 suba chahi 18 makhagi nupa macha amadi nupi macha gi Futsal Championship da mai paklakraba Assam gi timbu lamdamasigi tongan tongan balup kaya na ngarang harau tayamna okre. National Highway 37 gi Fulartol bypass da sanaroi sing amadi official okpagi thoramda Assam Soccer Futsal Association gi State President Moirangthem Prajagobind, Chief Advisor Dr. P. Raj Bihari, Rural Development Committee Lakhipur Khunau gi President amadi Futsal gi State Advisor Oinam Birmani, Lakhipur Football Academy ki General Secretary K. Ranjit Singh, Lakhipur East ki ZPC member Anita Devi, MPF Lakhipur District Committee ki President Retired Major PH Manidhon Singh amadi Executive Member Maimom Ajit, Uma gi Advisor Ngangom Niranjan, Pukailok ki General Secretary Maibam Manidhon, Futsal State Committee ki Joint Secretary Haurongbam Somarendra, Lakhipur District Committee ki GS Ngangom Santi Mohan, District Committee President Asangbam Gopal, State Patron Ngangom Nandababu, State Finance Secretary Ngangom Ranjit, State Advisor Irom Gaurmani na chingba miyoi kaya sarukjare. Young Farmers Club Tolen Khungi Mihut Singsu sarukjake. Ningsing bajai final match da Assam Boys A team na Maharashtra bu Panjal ama suinoda aduga Assam Girls team na Gujarat bu tie break da Panjal ani amada maithiba piduna nupa macha amadi nupi macha team animakta champion oiki. Loinana nupa macha gi oina Ngangom Kanba masung Jamir Ahmad na best player aduga nupi macha laktagi Laisram Aruna Kumari na best player gi mana phangki. Handak chahi 18 makhagi 13 suba Junior National Championship da saruk yakiba Assam gi nupa macha team A gi sanaroi singdi Yengkhom Dayamanta goalkeeper, Ngangom Kanba, M. Manisana, Birjit Laisram, Maimom Koronganba, Jamir Ahmad, Thokchom Ningtamba, aduga nupi macha singi laktagi Nepram Bisurita goalkeeper, Longjam Laisna, Nepram Surjamala, Mutum Lairang Tombi, Mutum Rebika, Elangbam Suchitra, Konsam Sorupa amadi Laisram Aruna Kumari ni. Loinana team coach oina Nandaibam Santi Kumar Singh, aduga Konsam Robindro National Referee amadi Assam Soccer Futsal Association gi Joint Secretary Ngangom Brajakishore su sarukjaki. Haryana da pangthokadoriba Khelo India Youth Games da saruk yakadaba Assam thang-ta Association gi sanaroi sing Lakhipur thadokre. Haryana gi Panchkula da June gi tang mari dagina 16 phawba pangthokadoriba Khelo India Youth Games da saruk yarugadaba Assam thang-ta Association gi sanaroi sing ngarang Lakhipur thadokre. Saruk yagadaba sanaroi sing adudi Ingudam Salvation, Ingudam Yaikhomba, NG Suras, T Alina, M Santimoni, Urmila Sharma, Nandini Riang loinana team manager W Binoy amasung team coach NG Osini ni haina AGS Ingudam Sunanna Fongdorakli. Mitei lonbu Assamda primary thakta mahitamba haukiba nimida sigi
ningsing thauram Lakhipur khunawda pangthokadawri Nahamarup kasarna sinduna lagliba June gi tang 8 leibak pokpa numitta nongma chupna mitei lonbu Barak Tampak amadi Assamda primary thakta mahi tamba haukiba numidasibu imalon ningsing thauram oina Lakhipur khunawda pangthokadawri thauram asigi naina mifamda potharaba Professor Dr. P. Raj Bihari Dr. Y. Raj Bihari potharaba Headmaster Kaisam Birendra Dr. M. Sobita Devi amasung Dr. S. Merina Devina tongan bahiramda je pagani thoromasi Nahamaru ki president oina Biramanina mifamapo amasung Kabi Thoksom Bisanana watem bigani thoromda Manipuri Sahitya Parishad Assam gi VP ani Ngangom Basant Kumar amasung Koijam Sopon Malades Assam gi president G. Narahari Sharma Arambai Ichemagi editor Dr. Purisabam Biramani Thogon Marup Jaribon gi president Nepram Mohendra amasung Lakhipur gi Jila Parishad Councillor Kaprabam Ongbi Anita Devi Amadi Assam Vishwavidyalaya gi Professor Dr. Khumujam Dhirena Athoiba Lengbirakpa Singh oina saruk yagani Hairiba Thoromasida miyamna saruk yabiu haina Nahamarup Kasar gi General Secretary L. Dinamani Singh gi Cherolamada Phongdoragli Olympic da bronze medal laurakrabi Lablina Borgohai International Boxing Association IBA na Athletic Committee ki chair amadi Board of Directors ki voting member oina khankhre Borgohai na mikhalda khwaidagi hena vote masing phangki nakalamaromda boxer Siba Thapabuna IBA Athletics Committee ki member oina khankhre Gurukul School Kabugonj ki Ojagi pham kharagi damak darkas kauri Mahi gi thak BA pass amasung English medium school da tambibagi experience leigadabani BA B.Ed amadi chahi manga gi teaching experience leiba candidate singda henna kudong chaba pigani amadi salary lupa lising taradagi haugani standard form da mari leinaba certificate ka loinana lagliba me thagi tang 38 fawagi manungda application jaholakadabani application pisin pham to the President Gurukul School Barmoni Mamanglaikai PO Kabugonj District Kasar Pin Code 788121 Aduga WhatsApp number 9954603018 ni WhatsApp number 9954603018 natraga 9435073302 da pau phongnabiu All Assam Taekwondo Association na sinlangduna lagliba megi tang 19 dagina kuntra phawba numit humni chupna Guwahati Konoklata Indoor Stadium RG Barua Sports Complex da Assam State Inter Club Taekwondo Championship da saru yarunaba Jiribam Taekwondo Association gi sanaroi sing ngarang Jiribam thadokre Jiribam Taekwondo Association gi nupa macha amadi nupi macha yauna punna sanaroi tara coach oina walina luchingki hairi Jiribam District ki Babukhal gi Changpham lambi gi saruk namthaki badagi chatok sasinda khudongchadaba kayamaru mayaknare handaki ising ichaw asina maram oiraga Babukhal lambi asi thadat piramle yamna wana kunja singna chingchepta yamna wana chanari mari leinaba singna chatpa yana ba sinbiu haina maitram bizen koba miyoi amana phongdoragli mafam asi Jiribam dagi Babukhal gi lambi da chatpa lambi dani lambi asi yamna khudong chadaduna khungi ahalaman sing praja sing awabangang mayongna duna leiri maramaduna mari leinaba department singna lambi asibu miyeng tabiraga athubu matamda semjinba yaraga di semjin binanaba ai hagna request tawjabani thagachari hiramasi gi matangda Jiri Development Organization gi president N Sadananda Meitena hai Jiribam amadi Tamenglong district ki border dal eriba Babukhal gi lambi asi phawraga Sabukhat Boroikhal chaliba lambi asigi sarukhara namthakre athuba matamda lambi asi sembiduna praja singi awaba ko hanbiu haina Jiri Development Organization na appeal tawrakli Jiribam amasung Tamenglong district ki border da leiba Babukhan hairiba jaga si phawraga Sabukhat Boroikhan tana chatkadoriba lambi asigi sarukhara turienna ising handarapada aikoi lambi gi mapan yam nakna lambi gi portion yauna aikoi pulap ising na sendharaga ubigre ba honorable CM na aduga works minister Jujuki works minister sanna
thong saranabagi ayaw pibirakna athu matam jide thong sarani habagi nungaiba pakhalol ma khunja jingna harau rang lei me cherak seida lambi si mapan na turena koi leibak ching leimoi sing asi se dagi bada khunja sing asuki mate ni painare amso masi punamak sing ase ngasi gi kai khuna jariba honorable chief minister works minister tu ngasi gi lengana amutang khunja sing amadi jiri bambu minung sigaloina na yengchen biraktana athu matamda lambi asi Dukshi Zaraba Kasar Lamdam ki mepom khutimak tu mangkana kokna khurumzari amasung nungai pa pausel ama putra lakchari madudi dukandar.com na isai sa yumda delivery charge amatta longdana home service ki khudok chaba pizari kitchen items yum gichana thakna namba fast food ki items visit lating na chingbasing cash on delivery ki kuthangda home delivery service asiki khudok chaba simayam loveu hena akopa marol khangbining balai nasu www.dukandar.com natragana 7896677707 hariba contact number sida akopa marol khangbiyu haiduna haizen khurumzani Aroibada maroiba pau amukhanna Assamda ising ichawna sokalaba mafamsing koina yengsinabagi damak kendragi mihut kangbu ama Guwahati da thunglakre chahi 18 makhagi National Junior Futsal Championship da maipaklakraba sanaroi singbu taramna okre Haryana da pangthokadoriba Khelo India Youth Games da saruk yakadaba Assam thang-ta Association gi sanaroi sing Lakhipur thadokre Mitei lonbu Assamda primary thakta bhai tamba haukiba numit ki ningsing thauram Lakhipur khunau da pangthokadori amasung jiribam gi babukhal changpham gi lambi saruk khara namthakibadagi chathok sasinda awaba mayoknare Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare